Churachandpur da Leiba, Lamjathang Haokip ki yum amadi car Sakhangdabasingna Mei Tharamle. Pau wasi Kanglay-paki Mayra pau siya dagi lokhatsavane. Haokiba August kunmanga nong maijing numit ki numidang pung taraga matoy minute kuntrarom taba matamda. Masakhangdaba kulay paiba miyoy tararom nang. Churachandpur district headquarter dagi awang da kilometer ahumlom sa Leiba. Panel biles dagi BJP gi spokesperson Lamjathang Haokip ki mayumda. Potsay thugairambaga loinana nong may round ahum su kapsulambagi thogdok thokraba matung ngasi nungthil Sakhangdabasingna Mei Lamjathang Haokip ki yum amadi car Mei Tharamle haire pawasina hai Sakhangdaba khulai paibasingna ngasi nungthil pung amaga minute kunlom taba matamda yum amadi dukan Mei Tharam khibaga loinana car amasu Mei thadoklamle haibagi pau phangbadagi police amadi miyam sangsinduna Mei kanaba honakhe Mei chakpa duda malchang kaya amang ata thokre mi asokapan yaubagi pau phangba ngamdre ningsingba yabadi Lamjathang Haokip ki mayumda haukiba tang kunmanga numita Sakhangdabasingna satharam khiba thawong adu chief minister na akanba mawongda yaningdaba phongdokhibaga loinana thogdok adu da senaba miyoising lemna tharoi haibagi mathakta chapchaba legal action laukhatka nei thawong adu manipurgi apunbagi saktam thugainaba hotnabani haina chief minister na phongdokhiba laikhrava nei thogdok adu gi matangda cookie village volunteer KVV singi maikidagi Lamjathang Haokip masagi maral yajanaba amadi masagi lichat semdongnaba akanba warning tawkhibasu laikhrabane Cookie village volunteer KVV singna social media da thagalakhiba post amada Lamjathang Haokip pu masagi maral sing semdoktrabade sairak pigani hainasu warning tawkhiba laikhrabane thawong sing adugi matangda Lamjathang Haokip na mahaki mayumda satharam khiba thogdok amadi mahakpu hatkani haina warning tawrakhiba miyoi taraga mangagi mathakta police ta FIR ama register tawkhibasu laikhrabane wathogasi local TV channel amada cookie supremacy and its propaganda haiba hiramda khananainavada Lamjathang Haokip BJP gi spokesperson ama waina saruk yakhibaga loinana mahaki oiba wakhalon sing phongdoklubadagi oirakhibane amaromda ngasi nungthil Lamjathang Haokip na mahaki social media post amada thogdok adu mahaki mathakta sathaba ahumlak suba thawong ne yum adu mahaki mama amadi mapana leiba yum ne thogdok adu cookie extremist group na sathakiba ne karigumbe action tawrabaso mahaki mama mapa amadi imung manungda tawaningde aiha kaidonungda asengba achumba amadi non violence ki mayokta leploi haina phongdorokle ngasi cookie singna manipur gi apunbagi saktamda singna duna chatkhiba rally singi mayokta Bisnupur district ki nambol kendra gi manungsa na leiba Guidance English School Laima Pokpom gi oja sing amade mahairoi singna sentha leptuna Manipur gi saktam kaiba yaroi haiba kholau lauduna wakat mifam sathakhrei